Pariga thazagana chaning de haibagi matangda marai kanna taunaringai chairaktani. Tarubina makhutta balti nama pairaga maya ihi higatuna kaurakhiba adu. Thaja. Taye, Hisabiya. Asai khe aina phone tawbaga sungpai pairaktene. Karaidagi phono, phone di ekhoindom chana ngasaidagi film yeng leraga. Phone la ega haida kai film no khangde. Mathantane nok tana yam kaning yang hori. Aduda aisu phone do lawgi hai ngamdraba adugini. Adu kai haige nang phone tawribo. Kaisa laiteda. Tangdi singsu yamna pamjabaduda chasla o haige tawgane. Inegi singsu se phajana di tongamni. Ibani na nungtigi chabadane paisa law haibasu yade. Hayengdagi di paisa dum thadarani ko ine natradi chabai kairaktoreba. Thida angau bisdi kaidawbagi ikaidoino noina sababu kayam saratana chawsaw isa singda sababu karigi paisa no ine paisa ga amta lawzaroi ko ine paisa na leiraga chabagi tonganba mahau amasu leibane adu amug yengningak iba thazadu mamai khazik leithoraktuna Tarubidu ngasaidagi wangangda tumin phamliba parida muk onsilaktuna kaino dapari singasidi wagangangdena yumda insang morok sarakpro ha dapari morok pudi shadeda shakta nusida mi mayob aduda waningdra adugine kanano haisibo aingondara chal hai nondadi nateko adu oragana thazadara ai khangde masadang kaino noeni na tawrisibo paina danaga leiradana thaja dapari na harisibu kaino ba Kaisanate ba angawga sibo. Thaja kaino haibane Adhubura aikhoine na singsu chaw haiba aduda aina ngasidi pukse ithan thangkale kaya janingde dapari na thanta chaw haibagine pairise is adugi oira Dapari nangsu nupana tagum yam paktiko chaning da bamato osano adui saru ibani oina chathokse adugi bu saurini kaina chalo hai sawbagi wabdi nateda aduda magi kaida to yam nuksidaba Tharodu nokfet tawna wadu tapok lai yare noigi maraido kona tawnaro ine taba ware ko Tarubiya se singsu se lawru lao hoine thaja nang charoiba Sararoige asengbagi ai pukse yam nungaiteba aduna noy adum charo Fare dudi dapari ibani charase nangi do to labo kaino hojik to lidubu uhaudrabo Paridu tarubigi manakta changsinduna singjudu chaba hawi aduga pisungdo khazik sukna mulok side kaino aidi sadena ine ising yoribo yadre side yauri natte ne aibu morok yamna thakida daine kamai tawrino morok mache ka yaukhrا jalo khangdiye aisu phajana tot khibane Thaja manakta leiriba chini kauta adu lamduna parida piraklami Tapariya se chini se khara sasalo aina morok sara asuna chini se thambane Paridu thajadagi chini do lauduna khara chasilaba tungda hayengidine singju torbi dolan me yadre Dapari nabuk phataba khanganu ko mana phajana yengagadi chadraga aingondaga tainaradana Thaja aina hojik totpado nangsu hori natra Howi kaino nangna sunatana aduneba kaino khusam do we wane
Subai sadam ni mana han kede. Ini kisibu umur ka hapro. Hapteda. Yare dapari yam haininge aina si phau laude aduga umoro hapra kaina nupa na tadawna. Madi morok kaya sadabane. Aduna sabo oiramgani. Aina morok hapada khara henjeng khrabra khangdreda. Henjila su ine aibu kemta sade wane. Pariye. Nangbu sabado khara pharabo. Ine khara budi phare. Pukti cha iye. Tanja aduda parigi mama binasu taha laktuna. Kaidawri nang dia. Namay na mi kay isusugal iduna. Kasu tau deda. Salo yumda. Nang katanaga da bawa ama layre. Kay wano. Salo ne. Yum yauraga adum khangani. Isea, singsu da. Lupa kundangi biro. Hoi. Binadu thazada pairap yengduna wada makhatara'i. Thaza. Nang sunanegi singsu yombase. Yaurabo. Idomsa. Yaudeda. Ninegi singsu mayanse. Tenbalak pane. Oo. Yauradi. Laisabi na migi mamangda. Phazade haige tawbanida. Tharona amuk wada marak thattuna. Yaudeda. Madi singzu yonba yaubaga sangjaba natte. Mathau yamna sinjabani. Aina kaurambadada amta puthoro ona thohalakpani. Binasu wa makhataramda singju du pairaduna. Ibungo. La one nang ba. Ngai rabane. Akon ahan kimta he khangdida ko nang se. Hoi ima, lagi ke doroge. Ima chalamu. Yam thuna la uko. Aine. Migi mamangsda. Wayam na ngangningde. Pariye. Salo. Namagi se khara thuba mali. Hana amta hanguko. Hoi ine. Adudi tarubi. Ay muchalu ki ko. Thaja. Ay chale ko. Hoi. Ine hojiki dapari hogi mamagi wangangda. Manungda kainom leba mandro. Aidi yam hainadebo. Aisu khallibani. Thaja hayeng khaine dapariga pundanaba tawrase. Moi mamagi wangangda ai khitang nungaite. Noidaga daparina la asune pakna changhaluranu. Kaino. Mina la aga. Ekhoine hekta talo ba yabro. Khangdre dai bema. Aisu ne. Si tholakkanina. Sangdanaba phana kanadi hotnabani. Adubu mana. Nene na hekta lakpasida. Nungsiroi haiba sungamde tawrise. Adubu binagi ngasigi wangangse marau yamna lay. Nahan khaidi asigumna amukta ngangdabani. Farese nabadi su chango. Aduga phido sajaruro. Adoni ne. Horen kay henjang thongamo haino. Hangam lehobani. Adu hekta thongjillo imausidi. Hoi. Asumna aniduna changkiba adu sakhena angamba adu dagi kumtharakpada haifet uhauraduna mabukningda sumna khalli. Manida. Kaino ne. Miyun sina asukana chongi sina. Nati. Aibu ngauraba haidrone. Nungshiba haibadabu shumaina mi khoti molone tabasala. Nati. Shumaina ne tokone di ara. Athubada magi mai makhum thi dokta bayati. Athubada magi mai makhum thi dokta bayati. Asumna wakhalamada luplingai chawbana achikpa adu thogairaktuna. Sir, warawi badiyade. Nasidi sir inform na kayo makrada hangjage. Masita sir na lana lawigano ko. Sakhen chawbada mamaidu khazik laishinduna. Ta chawba kai lerage. Jingna direct taibiyo. Chawba lat tawna wada makhatara'i. Sir, aikoina mafam sida lerek libasi. Chawrakna numit kunni di haira amani. Adubu sir,
Sargi maithongda mahausaga manadaba ahongba khara uba fange. Yaragadi sar, sargi thamoida leiriba awabado aikhoidasu khara share tawragadi sargi nuaitaba awaba khara do orabasu kokani khanje. Masida sar kari kaiba leibage. Warubibadi yade ko. Hairakliba wa adu tabada sakhen nokningdaba minok ama tamduna. Tasawuna khalido yam chume. Adubu tashengna aina famsida hek lakpa numitsidagi ngasi fawbada isada charangnaba nungai fam mai khangkhang dawdona tawe. Aisune ithanda toina hangjariba pahum phangdraba wahangne. Adu sar kari kari thengnaba yarba jano natraga yumda baw pibana phatro pirosida kashuleba case nate ai warisi taraga tasawu susoidra nokani. Sar kari wai duino aidi taning mana yadrebo sonda bakhanirba mayam siga san iradaina haidorok pasite kari wabu origaba kashuleba nateda nahan kunsida ahan mala kunumita tasawuda aina garimta khamo hakibado tasawu ningsingi banatro. Hoi hoi ningsingi numituda sargi maithongda ahongba madi legibane. Numituda aina nupi macha ama uki adubu gari dagi aina kumthana bu honoring da kathomna changkhibno khangudre natte adubu sar midi miniko jingya ga oire moigi hello ga do mu oiramdana sar aidi yumda baw piraga aja boja tawhan sida lei mado hello nate anira ahumlak sure aiga thengna khiba adubu masakdi fajana utri masida wahalse mukena sarang nalle. Wa adu tabada chawba hena pakhatpa pharaklami. Ibungo sar laitin thengna wahaiba simaktabu nahan khaidabani ko. Mataw aduda sakhen nokmi tawduna. Tasawba ahalsu fajana oire nupa manta tawnuda. Lao changas na yamadi siguma warisi kaya haina deba adubu sar nupiduna changkhiba mafamdudi khangobro aikhoina thengnabada changkhiba mafamdudi haifet khangowe o phare adudi sargi awabado kharado orbasu kaunaba ai nupidugi maramda thijanaba honarage tawadabu nupidugi sawong sawan haifetang khangdragadi kharadi wana thokani nupidugi saban haragadi masado ayama matamda phi macha amna dum yetpane aduga masamduna khongo pa yorop sangmane simangai aina magi saban khango haiba kaino ne sa sana takpir basibo aibu ba ama taba ngamjadre tasawa kedo bo yorge atai nateda han ma thengna bo nupi emabu nuksi pami haiba sidi mamai hana yengaga haina ba ngaktene thamoida lakpa haiduna kona phaujarakpani adubu sargi ngasi mungside ai tasingna ngai mamai su fajana udriba nupi dubu matau karamna sarna adu yamna ngaururibanu tasawa ai kai haigadona khangdre ngasi ga sigumna punsida amta thokidre ai mabu ningla ngaure sibu nusiwa haidura chawba sakhengi oirakliba mawong sida matha haifet sana makhutuna makokta paishinduna sakhengi awabasi koknabagidamak ma nupi adubu thirage lepkhre parisu mayumda prap laktuna mangol kakhatke hek tawbaga imungdagi bina thoraktuna khonjaw thadarai imagi bungo sak phajaba isadi minungsi saukreda kadai nang ngasai pukhiba ensangdugi paisadi pirak pro ha pira amoine nang sibu kamai tawni migi dama poglakwa masaro namana pa ekhoina haiba wase khitasu illu kai dawrage napunsido adumaina adum leiba yadawribo nangbo ima arubo wa haido oduro tawri se yengo mina hairisigi ona taina bada hekta tawthore ebase ima as kaino na haidubo
Mi ini tharona henchang leibada nongda paisa pidana tokhiba yaurba. O pire e. Pire ido. Potu ka sanadaba. Nangne hek pukhibada lakthuraga laukhiba ngakte ni. Matung manau aigi enjanga sumpu pubigano. Yare ima. Adugane ini tharoga thasagada imana yengli midengdo yam laliko. Makhode duki madik chamjabane. Imana khalido yam thun hongdokpiyo. Isadi saura sanga abanina nama engonda nasinga se hangkatna khuma abanine. Aina ne saura adi kaya na dai zaroi. Nang na moigi misang asuk yamna sangi sibu karigino. Ha, kaigino haibane. Hauzik ne aingonda yamna thuna khanghalo. Karigumba sida napana takhrabadi nang ne afaba oiroi. Yare yam taningre. Wase hairamlaga pari magi roomda changkhre. Binadu machana changkhiba adu yengduna machinda sumna soli. Taurisi yengune. Karam thoka tauribano masibo. Asuk yamna ngangna bawaba masasibo. Adubudi yengudana. Thabakse hek haidokpaga yamna thuna luhongbidaba yadre. Natradi makhoigi mani mamauduna isase soidana phakhrani. Mathangi numitni tharo mahausagum makhoigi lampak macha aduda singju yonba tholaklammi. Tanja aduda sakhenga chawbaga su mafam adubu yengba oina laklammi. Madu ubada tharodu mabukningda sumna khali. Kanano ni asibo. Ekhoi swagi mi sumande. Masak mataunaga phajariba wang zawradana. Onthokna jinglem khre. Asibu SDO anoba amala ai haibadu oiba zala. Asumna khallingaida nakandagi chawbana. Ine. Ine na yole sibu singju oirabo. Ha, ibungo mani. As yam phare adudi. Nungthil ngak tum tharubagi moro asaba am chanektana sum tholakpane. Than yam chare. Hoi ibungo. Haujikti lau singsu panadrabanina. Tawpham khangdadana pangtaw tawriba haiduni. Thoina kanarubagi natteda. Mane. Sudaba yabadi natabnina inena tawrise yam phai. Sisu mayamgi seba makhal amani kaino. Haidi mayamna singju chanengpa matamda inena fangalise simu phaba leitrabani. Khangdreda ibungo. Natte. Noibusida sage haibro. Natraga yumda pudoiro. Chawba matungda lepliba sakhenda phalap yengi. Adubu sakhendi makhut anidu pocketta humjinduna sanariba waridu tadaba makhai mamaidu leiduna nupi adubu tholakpra haiduna kanna yengli. Madu ubada chawba nokfet tauna sakhengi achikpadu thugarai. Sir, singju sesida chaje habo natragana adapu godra. Ta chawba ibani di sida dum chagrase. Aduga mugina lairaga pukrase yaidana. Sakhenna singju chabagi namada nupi adubu thoklakpra yengadoribani khangladuna chawbadu nokfet taujai. Hoi admai torse. Adudi ine singju do tongana kharaga yombiro. Hoi. Tharosu makhutta cherang ama upsinduna masataru tanana singjudu totpiba loiraduna pirai. Sese ibungo. Inena phajana totpirabani. Noina hangoigadra haidana khutti soktabani ko. Ine akhoi dugumba kasu leite ko. Singju di khuna totpane hena mahau leibane. Chumi isan haiba. Sakhensu tapna changsinduna chawbana phamliba phanchang aduda khajik changsinduna phammi. Aduga singjudu khajik chaba howi. Amuk anirak huklaba tungda tharona wari horaklammi. Ngai khone. Isa singbu khunsida anoba SDO amala ai haibaduro.
ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯎꯕꯗꯨ ꯁꯛꯍꯦꯟꯗ ꯑꯣꯟꯁꯤꯜꯂꯤ꯫ ꯏꯍꯦ ꯏꯅꯦꯗꯤ ꯈꯪꯉꯨꯗ꯭ꯔꯦꯗꯅ ꯏꯆꯥꯗꯤ ꯁꯛꯅ ꯁꯛ ꯐꯖꯔꯤꯕ ꯃꯕꯨꯛ ꯃꯄꯥꯎꯁꯨ ꯐꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯆꯥꯎꯕꯅ ꯋꯥꯗꯣ ꯇꯥꯞ ꯑꯣꯛꯂꯛꯏ꯫ ꯍꯣꯏ ꯏꯅꯦ SDO ꯃꯁꯥꯃꯛꯅꯤ ꯑꯩꯈꯣꯏ ꯁꯥꯔꯁꯦ꯫ ꯏꯁ ꯏꯅꯦ ꯑꯩꯅ ꯊꯥꯕꯤ ꯋꯥꯗꯤ ꯅꯠꯇꯦꯀꯣ꯫ ꯑꯩꯈꯣꯏ ꯁꯥꯔꯁꯤꯅ ꯆꯪꯉꯨ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯤ ꯂꯦꯝꯅꯗꯤ ꯃꯥꯡꯉꯔꯣꯏ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯅꯨꯡꯁꯤ ꯂꯩꯕꯗ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯨꯏꯔꯔꯣꯏ ꯈꯨꯟꯁꯤꯁꯨ ꯇꯞꯅ ꯇꯞꯅ ꯑꯍꯣꯡꯕ ꯄꯨꯔꯛꯑꯅꯤ꯫ ꯑꯁ ꯇꯥꯆꯧꯕ ꯌꯥꯔꯦꯗ ꯊꯥꯒꯠꯃꯟꯈ꯭ꯔꯦ꯫ ꯁꯥꯔ ꯑꯩꯗꯤ ꯑꯁꯦꯡꯕ ꯍꯥꯏꯕꯅꯤ ꯀꯩꯅꯣ꯫ ꯑꯗꯨꯕꯨꯕ ꯍꯣꯏꯗ ꯏꯆꯥꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ ꯏꯅꯦ ꯊꯥꯖꯩ ꯁꯣꯏꯗꯅ ꯊꯕꯛ ꯈꯔꯗꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ꯫ ꯍꯥꯏꯅꯔꯤꯉꯩ ꯑꯗꯨꯗ ꯊꯥꯖ ꯇꯔꯨꯕꯤꯒ ꯂꯣꯏꯅꯅ ꯃꯈꯨꯠꯇ ꯁꯅꯥꯕꯨꯟ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯅ ꯅꯣꯛꯇꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯛꯍꯦꯟ ꯆꯥꯔꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯊꯥꯖꯕꯨ ꯃꯃꯤꯠ ꯀꯨꯞꯇ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩ꯫ ꯊꯥꯖꯁꯨ ꯁꯛꯍꯦꯟꯅ ꯁꯤꯡꯖꯨ ꯆꯥꯔꯝꯕꯗꯨ ꯎꯕꯗ ꯆꯠꯂꯝꯕꯗꯒꯤ ꯃꯅꯤꯡ ꯈꯖꯤꯛ ꯍꯟꯗꯨꯅ ꯇꯔꯨꯕꯤꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯇꯔꯨꯕꯤ ꯌꯨꯝꯗ ꯍꯜꯂꯁꯦ꯫ ꯀꯩꯅꯣ ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯏꯁꯤꯡ ꯁꯣꯛꯎꯁꯦꯅ ꯊꯣꯛꯂꯛꯑꯒ ꯌꯨꯝꯗ ꯍꯜꯂꯁꯦ ꯍꯥꯏꯔꯤꯁꯤꯕꯣ ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦꯕ ꯁꯦ ꯍꯜꯂꯁꯦ ꯍꯥꯏꯕꯅꯦ꯫ ꯇꯥꯅꯤꯡꯗꯦꯀꯣ ꯀꯩꯁꯨ ꯇꯧꯗ꯭ꯔꯒ ꯍꯜꯂꯁꯦꯕꯨ ꯀꯩꯅꯣ? ꯏꯁꯤꯡꯁꯤꯗꯪꯗꯤ ꯁꯣꯛꯈꯤꯁꯤꯗꯅ꯫ ꯌꯥꯔꯦ ꯀꯣꯟꯅ ꯁꯣꯛꯑꯁꯦ꯫ ꯊꯥꯖꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯔꯨꯕꯤꯗꯨ ꯅꯨꯄꯥꯁꯤꯡꯗꯨꯗ ꯃꯤꯠꯌꯦꯡ ꯊꯝꯂꯛꯏ꯫ ꯑꯥꯗ ꯅꯨꯄꯥ ꯑꯅꯤ ꯁꯤꯡꯖꯨ ꯆꯥꯔꯤꯁꯤꯒꯤꯔꯣ ꯅꯪꯅ ꯆꯠꯄ ꯇꯜꯂꯤ ꯍꯥꯏꯔꯤꯁꯦ? ꯑꯁꯤꯕꯨ ꯀꯅꯥꯅꯣ? ꯅꯪꯕꯨ ꯑꯁꯤ ꯅꯨꯄꯥꯁꯤꯡꯁꯦ ꯃꯁꯛ ꯈꯪꯕ꯭ꯔꯣ? ꯈꯪꯗꯦꯍꯦ ꯑꯩꯅ ꯁꯨꯝ ꯆꯠꯄ ꯇꯟꯕꯒꯤꯅꯦ꯫ ꯅꯨꯄꯤ ꯅꯪ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯀꯅꯨꯗ꯫ ꯑꯁꯨꯛ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯒ ꯑꯗꯨꯃꯥꯏꯅꯒ ꯇꯧꯁꯤꯜꯂꯛꯑꯗꯤ ꯑꯩ ꯁꯥꯎꯅꯤꯍꯦ꯫ ꯇꯔꯨꯕꯤ ꯑꯗꯨꯒꯤ ꯅꯠꯇꯦ ꯃꯤ ꯑꯁꯤ ꯅꯨꯄꯥꯁꯦ ꯑꯩ ꯌꯥꯝꯅ ꯍꯩꯅꯗꯦꯕ ꯑꯗꯨꯒꯤꯅꯦ꯫ ꯀꯩꯅꯣ ꯅꯪꯕꯨ ꯑꯁꯤ ꯅꯨꯄꯥꯁꯦ ꯊꯦꯡꯅꯔꯨꯔꯕꯣ? ꯊꯦꯡꯅꯔꯨꯔꯦ꯫ ꯏꯁ ꯑꯗꯨꯗꯤ ꯌꯥꯝ ꯐꯩ ꯀꯩꯅꯣ꯫ ꯃꯁꯛꯁꯨ ꯑꯗꯨꯝ ꯐꯖꯔꯝꯗꯧ ꯃꯥꯜꯂꯤ꯫ ꯃꯁꯥꯁꯨ ꯌꯥꯝ ꯅꯥꯟꯅ ꯎꯏ꯫ ꯑꯆꯝꯕ ꯃꯤꯗꯤ ꯃꯥꯟꯗꯦ꯫ ꯑꯁꯤꯗꯕꯨ ꯅꯪꯅ ꯍꯩꯅꯗ꯭ꯔꯤꯁꯤꯅ ꯀꯩ ꯍꯥꯏꯕ? ꯑꯩꯒ ꯑꯣꯏꯔꯝꯃꯗꯤ ꯈꯪꯒꯗꯕꯅꯤ꯫ ꯇꯔꯨꯕꯤ ꯅꯪ ꯀꯥꯔꯟ ꯌꯥꯝ ꯉꯥꯡꯒꯅꯨꯀꯣ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯍꯣꯏꯕ ꯑꯩꯁꯨ ꯈꯪꯉꯤ꯫ ꯈꯪꯉꯗꯤ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ꯫ ꯊꯥꯖ ꯊꯣꯛꯂꯛꯑꯕꯅꯤꯅ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯍꯟꯖꯤꯟꯕꯗꯣ ꯐꯖꯗꯦꯕ꯫ ꯑꯗꯨꯏ ꯁꯔꯨꯛ ꯅꯪꯅꯦ ꯅꯨꯄꯥꯁꯤꯗ ꯍꯟꯅ ꯁꯨꯛꯌꯦꯡ ꯌꯦꯡꯉꯨꯅꯨ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯨꯄꯥꯁꯤꯅ ꯌꯦꯡꯉꯛꯑꯁꯨ ꯅꯪꯅ ꯎꯗ꯭ꯔꯦꯗꯅ꯫ ꯂꯥꯛꯑꯣꯁꯦ ꯏꯁꯤꯡꯁꯦ ꯄ꯭ꯔꯞ ꯁꯣꯛꯂꯒ ꯆꯪꯈ꯭ꯔꯁꯦ꯫ ꯇꯔꯨꯕꯤ ꯑꯁ ꯑꯩꯗꯤ ꯇꯜꯂꯤꯍꯦ ꯑꯁꯦꯡꯕ꯫ ꯌꯥꯔꯦ ꯂꯥꯛꯑꯣꯍꯦ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯄꯨꯈ꯭ꯔꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯃꯣꯂꯤ ꯂꯥꯛꯄꯗꯨ ꯎꯕꯗ ꯊꯔꯣꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯕꯦꯃꯥ ꯅꯤꯅꯦ ꯀꯩ ꯍꯥꯏꯒꯦ? ꯑꯗꯨꯕꯨꯔꯣ ꯅꯪꯅ ꯆꯪꯈꯤꯕꯗ ꯅꯗꯣꯝꯆꯥ ꯕꯤꯅꯥꯗꯣ ꯂꯥꯛꯑꯗꯤ ꯅꯤꯅꯦꯅ ꯂꯧꯔꯔꯣꯏꯒꯦ ꯍꯥꯏꯌꯦꯅ ꯇꯝꯃꯨꯀꯣ꯫ ꯍꯣꯏ ꯅꯤꯅꯦ꯫ ꯁꯛꯍꯦꯟꯗꯤ ꯊꯥꯖꯕꯨ ꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯁꯤꯡꯖꯨ ꯆꯥꯔꯤ ꯍꯥꯏꯕꯒ ꯀꯥꯎꯈ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯆꯥꯎꯕ ꯁꯛꯍꯦꯟꯒꯤ ꯅꯥꯀꯣꯡꯗ ꯆꯤꯔꯣꯜ ꯇꯧꯔꯛꯂꯝꯃꯤ꯫ ꯁꯥꯔ ꯆꯠꯅꯕ ꯇꯧꯔꯁꯤꯔ ꯍꯥꯏꯕꯅꯦ꯫ ꯁꯛꯍꯦꯟꯗꯨ ꯍꯧꯖꯤꯛꯇꯗ ꯒ꯭ꯌꯥꯟ ꯂꯥꯛꯄꯒꯨꯝ ꯍꯥ ꯇꯥꯆꯧꯕ ꯀꯩ ꯍꯥꯏꯕꯅꯣ ꯑꯩ ꯇꯥꯍꯧꯗ꯭ꯔꯦ꯫ ꯆꯠꯅꯕ ꯇꯧꯔꯁꯤꯔ ꯍꯥꯏꯕꯅꯦ꯫ ꯆꯠꯂꯁꯦ꯫ ꯁꯛꯍꯦꯟꯗꯨ ꯊꯥꯖ ꯂꯩꯕꯅ ꯆꯠꯅꯤꯡꯕꯗꯤ ꯐꯥꯎꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯠꯇꯕ ꯌꯥꯗꯕ ꯑꯣꯏꯕꯅ ꯊꯔꯣꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯗꯨꯗꯤ ꯏꯅꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯧꯅꯕ ꯇꯧꯔꯒꯦ꯫ ꯍꯣꯏ ꯏꯕꯨꯡꯉꯣ ꯃꯔꯛꯇ ꯍꯦꯛ ꯀꯣꯏꯊꯣꯔꯛꯑꯣ꯫ ꯍꯣꯏ ꯏꯅꯦ꯫ ꯌꯧꯔꯣ꯫ ꯑꯁꯨꯝꯅ ꯁꯛꯍꯦꯟ ꯊꯥꯖꯗ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯅꯤꯡꯕꯒꯨꯝ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯇꯔꯨꯕꯤ ꯊꯥꯖꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯋꯥꯎ ꯊꯥꯖ ꯑꯁꯤ ꯅꯨꯄꯥꯁꯤꯔꯣ ꯅꯪꯅ ꯌꯥꯝ ꯍꯩꯅꯗꯦ ꯍꯥꯏꯔꯤꯁꯦ? ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦ ꯅꯪꯗꯤ ꯇꯁꯦꯡꯅ ꯉꯥꯎꯏꯅ꯫ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯕ ꯅꯨꯄꯥꯁꯤꯗꯤ ꯑꯩꯗꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯐꯥꯎ ꯎꯗ꯭ꯔꯤ ꯍꯥꯏꯕ꯫ ꯅꯪꯅ ꯌꯥꯝ ꯍꯩꯅꯗ꯭ꯔꯒꯅ ꯑꯩꯒꯤ ꯑꯣꯏꯅ ꯁꯦꯝꯕꯤꯔꯣꯗꯅ꯫ ꯑꯗꯨꯁꯨ ꯌꯥꯔꯣꯏꯅꯦ ꯅꯨꯄꯥꯗꯨꯒꯤ ꯃꯤꯠꯌꯦꯡꯗꯣ ꯑꯩꯉꯣꯟꯗ ꯌꯦꯡꯗꯦꯕ꯫ ꯑꯗꯣ ꯊꯥꯖ ꯑꯁꯤ ꯅꯨꯄꯥꯁꯤꯅ ꯀꯔꯤꯒꯨꯝꯕ ꯅꯉꯣꯟꯗ
ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯀꯥꯏꯅ ꯍꯥꯏꯔꯛꯂꯗꯤ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ ꯃꯁꯛꯁꯦ ꯈꯨꯐꯖ ꯑꯃ ꯇꯧꯋꯦ ꯍꯥꯏꯕ ꯃꯕꯨꯛ ꯃꯄꯥꯎꯁꯨ ꯌꯥꯝ ꯐꯔꯝꯗꯧ ꯃꯥꯜꯂꯦꯕ ꯅꯪ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ ꯑꯩꯗꯤ ꯍꯥꯏꯁꯤꯅꯤꯀꯣ ꯇꯔꯨꯕꯤ ꯌꯥꯔꯦꯕ ꯃꯪꯂꯥꯟꯗ ꯗꯂꯥꯟ ꯁꯥꯒꯠꯄꯒꯤ ꯊꯕꯛꯁꯦ ꯇꯣꯛꯁꯦ ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯑꯩꯒꯤ ꯐꯤꯕꯝꯁꯦ ꯅꯪꯁꯨ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯒꯤ ꯁꯛꯁꯦ ꯎꯕꯗ ꯃꯥ ꯑꯗꯨꯝ ꯇꯟꯈ꯭ꯔꯗꯧꯅꯦ ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯃꯇꯨꯡ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯨꯀꯣ ꯑꯩ ꯁꯥꯎꯅꯤꯍꯦ